PPE Setchillaga Anabagi Famsennaba Amana Dr. Saramle Thobal District Hospital gi complex ta laiba GNM Nursing of School gi building da hangba COVID Care Center number 1 da ngasi numidang pung 8 lom tarakpa duwaida anaba seba tawbugi laiba miyoy amana PPE Setchillaga Dr. Saduna atopa inmate amagi oxygen connection tawhallamle haibagi wahawda inmate singna irang horokre thogdok thokpa madudagi phangba pawna hai lilongdagi positive oiba first floor da laiba ahal amagi phamsena duna laiba nupa macha amana COVID Care Center asigi ground floor gi bed number 8 da laiba atopa inmate amagi oxygen connection tawraga thorakpada center asida laiba inmate singna chingnabadagi PPE set pamiyoy aduda nang kanano hospital asigi staff la hanglubada mapagi seba tawraga laiba lilongdagi miyoy amani haina takthorokhi thawong aduda COVID Care Center asida laiba inmate singna mapagi sebari oina laiba miyoy amada matau karamna kanagi ayaba yauraga PPE set laga duty tariba staff ki mahutta oxygen silhalibano haina irang horkhibani haire thogdok asi thokbagi pau hektabaga Thobal Police Station gi OC amasung SDO Thobal gi OC gi team laktuna miyam gi irang adu namthanana ba hotnakhe COVID Care Center asida laiba inmate singna phongdorokpada hairiba nupa macha asi haukiba numit mari ni muki mamangdagi mapagi phamsenabagi lakhibane aduga COVID Care Center asida duty tawriba doctor adusu lilongdagi ni haire duty tawriba doctor singna masagi duty tawbada thamoi singna tawningdaba amade COVID positive oiba patient singi manakta naksiningdaba aduna maram oiraga hospital gi staff nataba miyoy amabu makhoi mahut silalaga oxygen sinbagi thabakta honbani haina maral cd AR gi major amana micham ama kaptu na hatkre miyamna AR gi gari ane AK rifle ani mai thakre Kangpokpi Police Station na konba Gelnel Village ta hangba nifugamari Assam Rifles Post ki major amana micham ama nongmai na kaptu na hatkre saurba miyam horoktu na AR gi posta landakre Assam Rifles ki gypsy adu da yauba AK-47 rifle ani 407 mini truck ama mai thakre pause asina phangba pauna hai Assam Rifles ki major amana kaptu na hatkibani haiba miyoy adu Kangpokpi district ki Chalwa village dagi Mangboilal Lobum chahi kunthraga nithoi apokpagi ming Selham Lobum kawe mahak Saktiman gi handyman ni mahak punungmaya kaptu na hali haina maral siriba Assam Rifles ke major adugi maming na Alok Sathe kawe nifuga mari suba AR gi post commander su oiba major ni haide pawasin hai ngarang numidang pung 9 minute kunthra tabada major Alok Sathe na phijam selaga atopa miyoy amaga loina na laikhidraba Mangboilal gi yumda lakhe makhoi thikadar ni haina masak taksa baga loina na lalauba singgi tax komba miyoy amagi maming pallaga tax piram ge gari taruksu lakani haina Mangboilal da miyoy adugi laifam taknana phongdok lamkhing mahakna iting na mamanaba adugi mayumda major adubu puraga satkhi amasung mamanaba aduga unahankhing ngaihak wari sanaraba matungda tax company haiba miyoy aduna nakhogi phondu yenge haibadagi thikadar ni saktaksaba major Alok Sathe amade mahakalang minaba miyoy amadu mafamdudagi chenkhe karigi chelibano haina tax khomba miyoy aduna makhoi anibu tanakhe tanabada Mangboilal su yaukhe ikan kanadana AR gi kangbu maraktagi nongmai round kaya marum kapthorokhe nongmai makhol tanabadagi maikai adomda miyam senthorokhe tanpham aduda Mangboilal mabukta nongmai maruna panduna lambigi mataida taraga leiramkhe miyamna mahakpu Chalwa Public Health Center da laikananaba pukhatkhe adubu mahak phibam yamna thina sokpa maramna Kangpokpi da laiba hospital da puraga layengnaba khangalakhe adubu hospital yaudringaida laikhideng mahakpu hospital da laikananaba puba miyoy amana phongdorokpagi matunginna Mangboilal na sidringai gi mamangda mahak major Alok Sathe na nongmaina kapani phongdoklamkhi haire Mangboilal laikhidabagi pau hek tarakpadage khudakta Chalwa village ke masing yamlaba khoisaunarba khunja nupi nupa kaya hauraktuna Gelnelda outpost hangduna laiba nifugamari suba Assam Rifles koida thomjilaktuna post aduda lairamba gari ani mai thakhe mai thaba aduda gypsy manungda yauba AK-47 rifle ani amasu yaukre haire pau asina makata na hai thogdok adugi matung ngasi ayuk khunja sing hawraktuna major Alok Sathe bu phagadabani haina Assam Rifles ke post adu tamna thomjilakpadagi chauna irang thokpagi pau tabadagi Kangpokpi Police Station gi team ama laktuna major Alok Sathe bu laukhalaga police station asida pukhre haire laikhidraba Mangboilal Saktiman handyman oiduna tanba senphamna mahaki imung manung pubane hojik mahaki pikliba macha mari loina na mahaki nupiga lehaure mahaki asi bhakchang adu Kangpokpi Police Station gi team na laukhalaga post mortem gi damak ngasi ayuk rims ki mokta thamkhre haire thogdok asigi matangda ngasi Assam Rifle gi maikaidagi
ब्रिगेडियर PS अरोरा कमांडर 22 सेक्टर असम राइफल मणिपुर पुलिस के ADGP अमदे सिविल सोसाइटी कयागी लुसिंगबसिंग पुल्लगा ngasi numidang wairam meeting ama pangthoktuna wafam kharada yanaba purakre haire wafam sing adudi thogdok adugi matangda thigatpa hojik bangla bungda leiba nifuga mari suba assam rifle post ase lauthokpa natraga sindokpa personal nifudagi tadaba mathau phajana tauba police station ama athubada mafamduda thamba amadi laikhidrabagi imung manungda compensation oina lupa lakh tara piba masigi manungda lupa lakh ama ngasi magpiba haiba wafam sing asini haire नापसागी कार्ड पाइद्रिब डिस्ट्रिक्ट तरा तरुक की मियामदा फंगनगदब चेंग मेट्रिक टन लिसिंग अहुम गचनी काइथखरे स्टेट असिदा कोविड-19 गी अनी सुबो वेब लाकपदगी मिसी मिना कया थोखनदुना तंगदु लैताद्रब फिबम अमा मायोकनरब चेरक असिदा मियाम गी दमक लैंगाकन लखटप खोंथांग गी सरुक अमा ओइना डिस्ट्रिक्ट तरा ग तरुक तलरिबा नेशनल फूड सिक्योरिटी एक्ट की कार्ड पाइद्रिब मियोइसिंगदा चेंग किलोग्राम मंगा मंगा फंगनबा मणिपुर लैंगाकना चेंग मेट्रिक टन लिसिंग अहुम गचनी सिंगथोकपदा अयाबा पीरे हाइना Consumer Affairs Food and Public Distribution na thadorok pacherol amana haire order asigi matungina Jiribam district ki miyoi lising tara da cheng kilogram manga phanganaba cheng quintal samnga piragane Kangpokpi district ki miyoi lising kuntra gi cheng quintal lising amaga samnga Bisnupur district ki miyoi lising Hompu gi cheng quintal lising ahum Tengnopal district ki miyoi lising tara gi cheng quintal samnga Sandel district ki miyoi lising tara gi quintal samnga Ferzol district ki miyoi lising kunge क्विंटल लिसिंग अमा चुराचानपुर डिस्ट्रिक्ट की मियोय लिसिंग निफुगी क्विंटल लिसिंग अनी ने इम्फाल ईस्ट डिस्ट्रिक्ट की मियोय लिसिंग मौद्रा मंगा की क्विंटल लिसिंग मरी चात्रे यांखई इम्फाल वेस्ट डिस्ट्रिक्ट की मियोय लाख अमग लिसिंग कुंट्रा मंगा की क्विंटल लिसिंग तरुक चात्रे यांखई सेनापति डिस्ट्रिक्ट की मियोय लिसिंग कुंट्रा की क्विंटल लिसिंग अमग चामंगा नोने डिस्ट्रिक्ट की मियोय लिसिंग तरा की क्विंटल लिसिंग मंगा तमेंगलोंग डिस्ट्रिक्ट की मियोय लिसिंग कुन की क्विंटल लिसिंग अमग चमापन कक्सिंग डिस्ट्रिक्ट की मियोय लिसिंग निफुगी क्विंटल लिसिंग अने थौबाल की मियोय लिसिंग होम्पू की क्विंटल लिसिंग अहुम उखरुल डिस्ट्रिक्ट के मियोय लिसिंग कुनगे क्विंटल लिसिंग अमा कामजोंग की मियोय लिसिंग तरागे क्विंटल चामंगा अमसुंग डायरेक्टोरेट पूल के चेंग क्विंटल लिसिंग अनी ने हाइरिबा चेंग के डिस्ट्रिक्ट सिंग द पीरिबा एलोकेशन सिंग असे लौननबा मरी लेनबा डीसी सिंगना डायरेक्टर CAF and PD दा रिक्विजिशन थागदबनी अमदी अयाबा फंगलबा मतुंगदा FCI दगी चेंग सिंग सिंगथोकपा यागने चेंग असिंगमल अदुदे बेनिफिशियरी अमदे मरी लेनबा सिंगना पुथोकदबनी हाइना मखा तारे मरी लेनबा डीसी सिंगना डिस्ट्रिक्ट की ओइना पीरिबा चेंग सिंग मसिंग सुना सिंगथोकपगी अयाबा फंगलबगा चेंग किलोग्राम अमद लुपा कुन की चांगदा डीसी की अकाउंट दगे FCI मणिपुर के SBI अकाउंट नंबर 109294900042 दा असंगबा सेनफम हापकदबने चेंग सिंग अदु किलोग्राम अमद लुपा कुंदा योनबा लोइबगा मरी लेनबा डीसी ना डायरेक्टर CAF and PD दा यूटिलाइजेशन सर्टिफिकेट पिसिनगदबने डीसी सिंगना डिस्ट्रिक्ट अमगी पीरिबा चेंगसिंग अदु FCI दगे चिंगथोकपगी तांग चिंगथोकलिबा चांग फंगनगदौरिबा मीगी मसिंग अमदे येनगदौरिबा मफमना सिंगबा मरी मखोंगसिंग मरिक चुमना पीगदबने लोइनना डायरेक्टोरेट पुलगी ओइनदे चेंग पुथोक पिसिनगी ममल पासिलगा चेंग क्विंटल लिसिंग अनी अदुदे किलोग्राम अमदा लुपा कुन माथोइदा योनगदबनी हाइना कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन की चेरोल अदुना मखाताना हाइरे क्लास 10 अमसुंग 12 की एग्जाम कैंसिल तौबा लेत्रे एजुकेशन मिनिस्टर S राजेन सियर लौदुना ngarang tongan-tonganba mahiroilupsing gi lusingba-sing amade lainga ki official kaya yauna mifam ama pangthokuna class 10 amasung 12 की pangthokpa ngamdana leiriba examination asigi matangda khanakraba matung social media da bosem amasung kosem lauba examination sing ase cancel tawre mahiroi sing mathangi class da promotion pire haibana chingba wafam kaya phongdoknarakba leire हिरमसिगी मतंग पाउसी असिगा डायरेक्टोरेट ऑफ एजुकेशन एस की डायरेक्टर L नंदकुमार गा टेलीफोन की खुथांग वारी सानबदा हाई हौजिक फावगी ओइना लैंगाकना क्लास 10 अमसुंग 12 के एग्जाम कैंसिल तौबगी अककनबो ऑर्डर थोकप लैत्रे मखाताना लैंगाक खनरब मतुंग चपचाबा फिरेप अमा लौगनी हाइरे बोर्ड ऑफ सेकेंडरी एजुकेशन मणिपुर की एग्जामिनेशन कंट्रोलर गा वारी सानबा मतमदसु हाइरिबा एग्जामिनेशन असे कैंसिल तौबा हाइबसिदी लैंगाकना लौरकपा फिरेप की मखा पोनगने बोर्ड की माइकैदगी हौजिक फावगी ओइना ऑर्डर थोकपा नत्रगा वारेप लौबा लैत्रि हाइरे।